ngasi phongkhiba tungan tungan ba manipuri se phongsingdigi maroibi ipausing myamna thamjagi ahanbada Arunachal da India China trupsing Phunakhare Nakal animakta Asok Apan thoknakhre Arunachal Pradesh da line of actual control LOC da India amasum China gi trupsing khongpham handokna dringai mamang hawkhiba sayol sarakna ngyak Phunakhare December 8 thokhiba maike ni mayunakhiba duda Nakal animaki personal khra Asok Apan thoknakhre amasum mafam adudagi Nakal ani edu khudakta handoknakhre thaudu adu Arunachal Pradesh ki tawang sector thokibani China gi lanmi sing aduna India gi lanmi singna asetpa khongpham amada lairiba SAC edu lanchilaki masi nongpok thangba Ladakh thokiba siguma Nakal ani ku thoknakiba adugi matung anirak suba thauduni India gi lanmi kun shikiba amasum China gi lanmi nifu hena shikiba natragana sokiba June English singani ga kunda Galwan Valley da ku thoknakiba sing adugi khwaidagi sathiba du thoki thaudo aduna pangong part ki kha thangba torban ama yauna leiba ani shigi marakta mayoknana muknaba kaya marum mathang thonki military commander singi marakta mifam kya pangthokna batungda Ladakh ki Kroga hot springs yauna maruoiba mafam singdagi India amasum China gi lanmi sing hanna mafamda muk lakthoki ngangkhai ningthijana yataban English singani ga taruk to guest guma thaudok sing tholakli hansu pausna makatarakli Makasa tarakpo ina to papaw man lupa crore lakh 1.25 ki black money government recover tawre union minister hawzuk power government lupa crore lakh 1.25 longi black money recover tawre amasum lupa crore lising mariga satru krong yoigedaba disproportionate attack attest tawre haina union minister Ambani Baisnona ningthokaba numita haikre Lairabasingi yaipa thaurangi damang thamba lupa amagi manungda supnagi paisa taragamanga lairabaduda lawi haina haikiba hanigi prime minister Rajiv Gandhi na phongdoklamba wapam madu ningsingladuna union minister aduna ngasidi DBD direct benefit transfer gi khuthangna senpam adugi sada sama beneficiary singa duda yaukhre haina su khudomi thinki scheme singi sada marfuga manga thairaga satkhre amasu miyamna yaukidi haina matamaduda prime minister Rajiv Gandhi na ki adubu ngasidi miyamgi account lupa crore lakh kunga manga haktengna transfer tawkre amasum saving adu lupa crore lakh 2.25 rum lairi maramaduna wakhalna lamsinduna yengu madudi miyamna skill gi ayamba direct benefit piba haibadu phangli haina minister aduna pawgi agency ANI da ki ngasi English singaniga taraga mari dagi English singaniga kungani thoi phawgi spectrum auction na lupa crore lakh 4.5 hanana phangkre machine takpadi 60 amasi gi manungda leramba corruption ayamba du laukthokre habini madugi sel punama du government da lakli masiga sap manana lupa crore lising mari ga sahungi oigadaba benami property sing attest tokre lupa crore lakh lising amaga saniga nifuga mangagi black money su fagali lupa lakh 1.75 ki sale company sing register kaktat krani su magna makhataki Prime Minister Narendra Modi na thaurang tokhiba project sing thabak pangthokpa duda matam punamakta ehenba miyeng thami tha khudingi khunmang sauksinba yengsinbagi mifam sing pangthokliba si masidaki ni hanasu pausna phongdorakli atopa pawmana Russian military group ki headquarter Ukraine attack sing sathakre miyoi kayamarum sikre report nongpok thangba Ukraine da senior officer amana Russia gi private Wagner military group ki members sing thamba hotel amada Ukrainian force na attack tawbada makoi gi manungdagi miyoi kayamarum sire haina ngarang phongdokre Russia na khudum chanba Luhansk region ki governor Shirahiye Gaidaina television's interview amada hakibu wapamadu pawgi agency Reuters na sapsan asum waran khangmangamdri Luhansk gi mapungoiba center adugi nungsupta Kadipka town laibo hotel amada force na thangza numit attack ama tawki hanisu Ukrainian television da unakiba Gaidaina ki telegram channel sing da tharakiba photo ate akai mapai olaba building amotki mapamaduda mi thoina laite Wagner headquarters adu khaklei makhoi gi manungdigi masing yamna sikrai ki thaudu odugi matangda I pau phangnabagi dam Russia ki defense ministry khudakta phangmangam khide governor Gaidaina asiba masing sapsana pikide dubu hinghauri basing adu lekatnanabagi matik saba medical service sing laite ki
hingnaba hotnaribasing adugi sad yamdarabada 50 di makoina layeng phangdringai mamangda sigani haina ayangna soidana haiba ngami hainasu mangna haiki masigi maramdi aikogi Luhanska region da fawba makoina equipment adu huran khraiki hotel adu matam kharagi damak thingjinduna thamkrabani hainasu mafam adugi official singi warol paladuna Ukraine media khara naiki Wagoner group hairiba si Kremlin ga naknaba mari sing lainaba private military control amani masigi forcing asi Ukraine gi mafam singda lan thengnai haiba khange masum Africa gi lebak kya dasu makhoi sijinari masigi mamangda Augusta Papasna town da liba Wagoner headquarters amada yauna Luhanska region gi atai target singda Ukraine gi forcing na attack sing tawki hainasu mamangda gaidai na haikrabani hainasu pausna makhatana fongdorakli Amuramdana Pakistan ngam khaida Afghan forcing na kapada taruk sikre swari Afghan Taliban forcing ngarang Pakistan ga tainaba border crossing amada numai kapada miyai taruk sikre haina Pakistan military naikre Balochistan province ki Saman town manakta kaihawrudaba amasu mafam marang khangdana kapaduna miyai taragani tu hena sokre haina military aduna makhataki mathau tadana landarakhiba adugi mayukta Pakistan ki border troops singna matik chaba dubu sang sanana pakhum ama pikre adubu mafam adura leiriba mara leita misam singda soktana bokonaki haina Pakistan gi statement aduna sohaiki thaudo adugi sathibadu khanganaba Pakistan su Kabul da leiba Afghan authorities ta haikre haiki amasum matungda asiguma thaudok sing thoktana ba akan bathabak laukhanaba demand tawki sohairi Maming Pongdoktana Pau Agency AFP the Wangang Kiba Provincial Government ki senior officer amagi matungina ngamkhaida khariba fencing adugi sarukara Afghan force na kakthana bu khonara kibagi matung khuthonaki Kabul da Taliban gi wa mata phongdorakri lalon itik tawba miyoi sing Pakistan da analeng gi lakpa Afghan sing amasumari mata unaba lakpa miyoi sing yauna numit khudingi Afghanistan spin ball da amasum Pakistan gi samanga gi marakta ngamkhai du miyoi lising kyana lanthok lansin tawi haukiba thada saman border crossing da nongoi paiba mana Pakistani security guard ama kaptuna hatpadagi ngamkhai du sayol ama thingjinki haukiba sahida Taliban lenga ki sakti amuhana pairakhiba matungdagi yumlo na ba ani gi marakta ngamkhai gi ungkhatna ba sing kwang khalaki Afghan ki laimai dige terrorist group singna Pakistan attack sing thorang tawi haina Pakistana maral siki haidi Pakistani terrorist sing thammi haibdu Taliban yakidi adubu leba anigi marakta lairiba kilometer lising aniga satre sangba ngamkhai paringda Islamabad na khaba fencing amana Taliban bu sawan ki hainisu pausina makhatana su phongdorakli tentangna topa pawmana Moscow region shopping center ama maina tumna sakre sayola ma phadringai gi manungda anirak suboina Moscow region da leiba shopping center amangasi Asok mong da mai sakre henisu emergency service naikre Russia gi emergency ministry na telegram na phonglakiba picture singda Russia gi konung adugi mapana miyoi lakmanga rom gi town ama oiriba Balashika da construction supply hypermarket amada mai sakpadu utki mai sakpadu da madugi yumthak adu kinthaki hari Hauziko ina di miyam pau sumatang se lusinjarage amasu miyam pun anawab dit ngamina sa inasu channel sigi mekay digi miyang ifam na thamzari